ꯃꯤꯅꯨꯡꯁꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯤꯔꯣꯄꯟꯇꯤ 2 ꯐꯤꯂꯝ ꯑꯁꯤ ꯁꯖꯤꯠ ꯅꯗꯤꯠꯋꯥꯂꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒ ꯑꯍꯃꯗ ꯈꯥꯟꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯇꯥꯏꯒꯔ ꯁ꯭ꯔꯣꯐ ꯅꯋꯥꯖꯨꯗꯤꯟ ꯑꯃꯁꯨꯡ ꯇꯥꯔꯥ ꯁꯨꯇꯥꯔꯤꯌꯥꯅ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ 2022 ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18 ꯍꯥꯏꯕꯗꯤ ꯊꯥ ꯑꯃ ꯃꯈꯥꯏ ꯈꯛꯀꯤ ꯃꯃꯥꯡꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝꯅꯤ ꯍꯤꯔꯣꯄꯟꯇꯤ 2 ꯐꯤꯂꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯈꯤꯕ ꯐꯤꯂꯝ ꯑꯃꯁꯨꯅꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤꯗ ꯂꯥꯛꯆꯔꯒꯦ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯜꯗ ꯂꯩꯕ ꯆꯥꯎꯈ꯭ꯔꯕ ꯁꯔꯀꯁ ꯍꯣꯜ ꯑꯃ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯏ ꯐꯤꯂꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯦꯖꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯅꯛꯅ ꯊꯝꯃꯒ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯌꯦꯡꯕ ꯄꯨꯝꯅꯃꯛꯅ ꯂꯤꯟ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯆꯤꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯩ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯕꯗ ꯃꯍꯨ ꯀꯟꯈ꯭ꯔꯕ ꯂꯤꯟ ꯑꯗꯨ ꯄꯨꯡꯇꯦ ꯇꯦꯛꯈꯤ ꯃꯉꯣꯟꯗ ꯆꯤꯛꯀꯦ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯃ ꯀꯧꯈꯠꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒꯗꯤ ꯀꯥꯈꯠꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯟꯗ꯭ꯔꯪꯗ ꯄꯥꯏꯍꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨ ꯎꯕꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯏꯍꯟꯗꯨꯅ ꯊꯝꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯖꯤꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯦꯖꯤꯛ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯁꯨꯟꯗ꯭ꯔꯪꯗ ꯄꯥꯏꯍꯟꯗꯨꯅ ꯊꯝꯂꯝꯂꯒ ꯄꯔꯞ ꯁ꯭ꯇꯦꯖꯇꯒꯤ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯋꯥꯡꯈ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯆꯤꯡ ꯂꯦꯝꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯖꯤꯛ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯇꯤꯌꯥꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯦꯛ ꯈꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯏꯁꯇꯤꯌꯥꯔ ꯃꯊꯛꯇꯒꯤ ꯃꯌꯥꯝ ꯑꯗꯨꯗ ꯀꯧꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯔꯧꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯁꯣꯏꯈꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁꯣꯏꯔꯦ ꯈꯪꯅ ꯈꯪꯅ ꯑꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯃꯗꯨ ꯅꯔꯥꯜꯅꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯅꯩ ꯃꯦꯖꯤꯛ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯦ ꯃꯗꯨꯗ ꯃꯥꯛ ꯀꯧꯕ ꯅꯦꯒ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯃꯦꯖꯤꯛ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯦꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯈꯨꯗꯛꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯊꯣꯛꯍꯜꯂꯛꯑꯒ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯆꯥꯏꯅꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯕꯥꯛꯇ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅꯔꯛꯏ ꯃꯗꯨꯗ ꯃꯦꯖꯤꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯂꯦꯂꯥꯅ ꯑꯔꯣꯟꯕ ꯏ ꯄꯥꯎ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯀꯣꯂꯣꯝ ꯑꯃꯨꯛ ꯑꯣꯜꯍꯜꯂꯛꯇꯨꯅ ꯗꯇꯥ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯂꯥꯅ ꯃꯥꯔꯆꯀꯤ ꯇꯥꯡ 38 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯍꯦꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯌꯧꯍꯟꯒꯅꯤ ꯍꯥꯏꯔꯛꯏ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯜꯁ ꯀꯧꯒꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯈꯥꯛꯅ ꯅꯣꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯣꯔꯦꯟꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯟꯇꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯣꯔꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯍꯥꯟꯕ ꯊꯕꯛ ꯀꯥꯕꯒꯤ ꯑꯃꯗꯤ ꯊꯦꯡꯅꯔꯨꯒꯗꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯝꯃꯤ ꯃꯃꯥꯗꯨꯅ ꯍꯦꯛ ꯊꯧꯅꯤꯖꯈꯤꯕꯒ ꯃꯁꯥ ꯅꯥꯜꯂꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇꯨ ꯌꯧꯔꯦ ꯑꯗꯨꯒꯗꯤ ꯑꯣꯐꯤꯁ ꯑꯗꯨꯗꯤ ꯆꯥꯎꯔꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯔꯦꯁꯇꯨꯔꯦꯟꯇꯨꯗ ꯃꯥ ꯋꯥꯏꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯦ ꯃꯥꯒꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯉꯥꯎꯅꯩ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯏ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯤꯉꯩ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯈꯔꯅ ꯃꯈꯨꯠꯇ ꯌꯨ ꯄꯥꯏꯗꯨꯅ ꯊꯛꯅ ꯔꯦꯁꯇꯨꯔꯦꯟꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯃꯄꯥꯟꯗ ꯊꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯆꯪꯂꯛꯏꯕꯁꯤꯡꯗꯨꯅ ꯃꯋꯥ ꯂꯧꯗꯦ ꯃꯥꯅ ꯍꯟꯖꯤꯟ ꯍꯥꯏꯔꯨꯕꯗ ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯏꯗꯨꯗ ꯊꯤꯟꯖꯤꯜꯂꯛꯏ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ ꯃꯗꯨ ꯎꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯈꯥꯛꯅ ꯅꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯨꯝ ꯌꯧꯕꯒꯗꯤ ꯃꯆꯥꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯝꯈꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯣ ꯀꯅꯥꯅ ꯐꯨꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯃꯆꯥꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯅ ꯌꯥꯗꯦ ꯑꯆꯨꯝꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯋꯥꯔꯤ ꯑꯁꯤ ꯀꯥꯎꯊꯣꯛꯍꯜꯂꯒ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯗꯅꯦ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯇꯝꯁꯦ ꯍꯥꯏꯐꯦꯠ ꯊꯦꯡꯂꯝꯂꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯎꯔꯛꯏ ꯃꯥꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯣꯟ ꯇꯧꯔꯨꯕꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨ ꯃꯥꯅ ꯊꯥꯗꯨꯅ ꯇꯥꯔꯨꯕꯗꯗꯤ ꯃꯃꯥꯗꯣ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯣꯏꯔꯝꯃꯤ
ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯁꯨ ꯄꯥꯎꯃꯩꯂꯝꯃꯤ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯇꯥꯕꯗ ꯅꯨꯄꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯉꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯎꯈ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯖꯈ꯭ꯔꯕ ꯂꯝꯕꯣꯔꯒꯤꯅꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯈꯥꯝꯂꯩ ꯀꯥꯔ ꯑꯗꯨꯅ ꯍꯦꯛ ꯈꯥꯝꯈꯤꯕꯒ ꯅꯨꯄꯥ ꯈꯔꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯐꯖꯈ꯭ꯔꯕꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯨꯝꯊꯔꯛꯏ ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯃꯥꯅ ꯆꯥꯎꯈ꯭ꯔꯕ ꯑꯣꯐꯤꯁꯇꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯉꯣꯟꯗ ꯈꯪꯍꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯝꯂꯝꯂꯤꯕ ꯔꯨꯇꯤꯟ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯄꯥꯡꯊꯣꯛꯅꯕ ꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄꯗ ꯔꯤꯁꯦꯞꯁꯟ ꯀꯥꯎꯟꯇꯔꯗꯨꯒꯤ ꯃꯃꯥꯡꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯇꯨꯡ ꯏꯜꯂꯛꯏꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯦꯝꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯈꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ ꯅꯨꯄꯤꯗꯨꯅ ꯁꯦꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯃꯦꯝ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯔ ꯁꯣ ꯄꯤꯈꯤꯕꯗꯨꯁꯨ ꯎꯔꯦ ꯅꯨꯄꯤꯗꯨꯅ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ RJ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯠꯇꯦ ꯃꯥ RJ ꯁꯨꯡꯀꯧ ꯀꯧꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕꯅꯤ ꯃꯦꯝ ꯃꯥꯒꯤ ꯃꯃꯤꯡ RJ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯨꯄꯤꯗꯨ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯂꯩꯍꯧꯅꯕ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯕꯥꯕ꯭ꯂꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤ RJꯗꯤ ꯈꯪꯗꯦ ꯀꯅꯥꯗ ꯀꯧꯔꯤꯕꯅꯣ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯈꯤ ꯅꯨꯄꯤꯗꯨꯅ ꯃꯇꯨꯡꯗ ꯀꯟꯅ ꯇꯥꯟꯅꯔꯛꯏ ꯇꯥꯃꯜꯂꯛꯇꯕꯗꯨꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯐꯨꯔꯤꯠꯇꯨꯗ ꯌꯥꯜꯂꯨꯏ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯛ ꯀꯟꯅ ꯀꯧꯔ ꯐꯥꯎ ꯅꯪꯅ ꯈꯨꯝꯂꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤ ꯅꯨꯄꯥꯗꯣ ꯏꯉꯛ ꯉꯛꯏ ꯁꯣꯔꯤ ꯃꯦꯝ ꯃꯤꯁꯛ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯪ ꯕꯥꯕ꯭ꯂꯨꯅꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯃꯗꯨꯐꯥꯎ ꯅꯨꯄꯤꯗꯨ ꯌꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯂꯥꯎꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯏ ꯄꯨꯂꯤꯁꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯊꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯥꯗꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯂꯝꯕꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯍꯜꯂꯛꯏ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯃꯣꯏꯗꯨ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯇꯍꯥ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯩꯈꯥꯏ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯐꯣꯇꯣ ꯊꯦꯠꯂꯝꯂꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯨꯒꯥꯏꯔꯛꯏ ꯃꯈꯣꯜꯗ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯉꯛꯇꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯥꯏꯕ ꯐꯛꯂꯥꯡ ꯃꯅꯨꯡꯗꯨꯗꯒꯤ ꯑꯉꯥꯡꯕ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯔꯛꯏ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯃꯆꯣꯏ ꯇꯥꯔꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯁꯤꯝ ꯄꯨꯝꯅꯃꯛ ꯄꯔꯞ ꯄꯥꯟꯁꯤꯟꯗꯨꯅ ꯅꯝꯕꯔ ꯑꯃ ꯌꯥꯡꯅ ꯊꯤꯔꯒ ꯀꯣꯜ ꯇꯧꯈꯤ ꯏꯟꯗꯤꯌꯥꯒꯤ CBI ꯑꯣꯐꯤꯁꯇ ꯇꯧꯕ ꯐꯣꯟꯅꯤ ꯃꯥꯒꯤ ꯔꯤꯡ ꯑꯁꯤ ꯂꯥꯛꯄꯒ ꯁ꯭ꯇꯥꯐ ꯑꯃꯅ ꯐꯣꯟꯗꯨ ꯄꯔꯞ ꯄꯨꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯄꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯣꯛꯄꯒ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯀꯣꯗ ꯅꯝꯕꯔ ꯍꯥꯏꯔꯛꯎ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯌꯥꯗꯦ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯣꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯣꯗ ꯅꯝꯕꯔ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯉꯝ ꯇꯥꯟꯅꯕꯗ ꯌꯥꯔꯛꯑꯔꯣꯏ ꯈꯪꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯀꯣꯗ ꯅꯝꯕꯔꯗꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯏ RJ ꯎꯄꯥꯏ ꯂꯩꯇꯦ ꯃꯀꯟꯊꯤ ꯄꯨꯊꯣꯛꯇꯨꯅ ꯈꯥꯡꯉꯤ ꯁꯣꯝꯗꯅ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯀꯣꯗ ꯅꯝꯕꯔꯁꯦ ꯍꯦꯛ ꯈꯪꯈꯤꯕꯗꯒꯤ ꯃꯥ ꯁꯤꯗ꯭ꯔꯤ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯆꯩꯅꯥꯗ ꯑꯐ꯭ꯔꯤꯀꯥꯗ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯤ ꯄꯥꯎꯁꯦ ꯍꯦꯛ ꯐꯪꯕꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯐꯝꯗ ꯍꯥꯠꯅꯕ ꯋꯥꯔꯦꯞꯅꯈꯤ ꯁꯣꯝꯗꯅ RJ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯃꯗ ꯎꯪꯗꯨꯅ ꯐꯝꯃꯒ ꯂꯩ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗ ꯐꯨꯡꯒꯠꯂꯤ ꯉꯛꯁꯝꯒꯤ ꯐꯨꯔꯤꯠ ꯒꯨꯗꯥꯝꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯀꯣꯝꯍꯜꯂꯒ ꯈꯥꯡꯉꯤ USꯗ ꯂꯩꯕ ꯏꯟꯇꯔꯄꯣꯜ ꯑꯣꯐꯤꯁꯇ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯦꯂꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯑꯌꯥꯝꯕꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯜꯂꯛꯏ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ CBI ꯑꯣꯐꯤꯁꯥꯔꯗꯨꯗ ꯃꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯟ ꯑꯣꯔꯤꯖꯤꯟ ꯉꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯃꯤꯁꯇꯔ ꯈꯥꯟ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗ ꯃꯤꯁꯇꯔ ꯈꯥꯟꯅ ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯑꯃꯇꯪꯒꯤ ꯃꯇꯝ ꯄꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯈꯔ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯍꯤꯠ ꯑꯣꯏꯕ ꯕꯥꯕ꯭ꯂꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨꯁꯨ ꯀꯨꯞꯅ ꯊꯤꯗꯣꯛꯅꯕ ꯈꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯒ ꯊꯣꯛꯂꯛꯄꯗ ꯃꯤꯁꯇꯔ ꯈꯥꯟꯅ ꯃꯥꯒꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯗ ꯕꯥꯕ꯭ꯂꯨꯗꯣ ꯄꯨꯂꯤꯁꯇ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯍꯦꯛꯀꯤꯡꯒꯤ ꯔꯦꯀꯣꯔꯗꯇꯒꯤꯗꯤ ꯃꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪꯉꯨ ꯃꯥꯁꯦ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯂꯩꯂꯥꯗꯒꯤ ꯇꯥꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯁꯦꯜꯒꯤꯗꯃꯛꯇ ꯍꯦꯛꯀꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏ ꯌꯦꯠ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯩꯕꯅꯤ ꯇꯔꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯅꯗꯤ ꯃꯥꯕꯨ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅꯈꯤꯕꯒ
ꯁ꯭ꯇꯥꯐ ꯑꯃꯅ ꯕꯥꯕ꯭ꯂꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯑꯗꯨꯅ ꯈꯪꯍꯜꯂꯛꯏ꯫ ꯄꯔꯞ ꯍꯥꯡꯅꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯁꯦꯖ ꯑꯗꯨ ꯄꯔꯞ ꯍꯥꯡꯂꯨꯕꯗꯗꯤ ꯁꯤꯅꯦꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯅꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯣꯏꯕꯨ ꯍꯥꯟꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯂꯣꯛꯇꯨ ꯌꯦꯡꯉꯨꯕꯗ ꯑꯣꯐꯤꯁꯥꯔꯗꯨ ꯅꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨ ꯃꯩ ꯄꯨꯝꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯨꯅ ꯆꯪꯂꯛꯂꯒ ꯁ꯭ꯋꯤꯆꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯜꯕ ꯑꯃꯠꯇ ꯃꯩ ꯉꯥꯜꯂꯛꯇ꯭ꯔꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤꯉꯩꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗꯒꯤ ꯑꯥꯔꯖꯦ ꯁꯥꯔꯝꯕ ꯕꯥꯕ꯭ꯂꯨꯅ ꯑꯩꯗꯤ ꯂꯥꯏꯟꯁꯨ ꯂꯥꯏꯠꯁꯨ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯣꯐꯤꯁꯥꯔꯗꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯣ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯒ ꯕꯥꯕ꯭ꯂꯨꯅ ꯅꯪꯅ ꯊꯤꯔꯛꯄꯗꯨꯅ ꯎꯅꯕ ꯅꯠꯇꯦ ꯂꯥꯏꯕꯛꯅ ꯊꯦꯡꯅꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯣꯐꯤꯁꯥꯔꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯆꯨꯈꯠꯂꯤ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ꯫ ꯅꯪꯒꯤ ꯅꯍꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯏꯕꯪꯄꯥꯟ ꯃꯤꯔꯛꯁꯤꯗ ꯍꯤꯡꯃꯤꯟꯅꯕ ꯑꯃ ꯑꯄꯥꯝꯕꯗꯨꯗꯤ ꯅꯪꯅ ꯈꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯕꯥꯕ꯭ꯂꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯗꯨ ꯇꯥꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯇꯟꯖꯥ ꯑꯃꯈꯛ ꯄꯤꯕꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯆꯦꯟꯗꯨꯅ ꯍꯤꯡꯉꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯃꯣꯡꯐꯝ ꯌꯧꯔꯐꯥꯎ ꯀꯣꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯕꯥꯕ꯭ꯂꯨꯅ ꯅꯪ ꯐꯖꯅ ꯇꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯕꯥꯕ꯭ꯂꯨꯗꯤ ꯊꯤꯔꯒ ꯐꯪꯒꯗꯕ ꯅꯠꯇꯦ ꯂꯥꯏꯕꯛꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯕꯥꯕ꯭ꯂꯨꯅ ꯊꯣꯛꯈꯤꯕꯗꯣ ꯑꯣꯐꯤꯁꯥꯔ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗꯦ꯫ ꯕꯥꯕ꯭ꯂꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯥꯗꯨꯁꯨ ꯃꯩ ꯈꯪꯉꯥꯟ ꯉꯥꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯃꯛꯇꯗꯅꯤ ꯕꯥꯕ꯭ꯂꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯔꯦꯁꯇꯨꯔꯦꯟꯇ ꯐꯝꯃꯤꯟꯅꯔꯤ꯫ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯆꯨꯝꯃꯤ ꯕꯥꯕ꯭ꯂꯨ ꯅꯪ ꯅꯔꯥꯜꯒꯤꯗꯃꯛꯇ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯈꯤꯕꯗꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯒ ꯅꯅꯤꯡꯇꯝꯅ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯕꯥꯕ꯭ꯂꯨꯅ ꯀꯌꯥ ꯇꯥꯅꯤꯡꯗꯦ꯫ ꯊꯧꯁꯥꯗꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯑꯣꯐꯤꯁꯇ ꯕꯣꯁ ꯑꯣꯏꯈꯤꯕ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯀꯟꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯕꯥꯕ꯭ꯂꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯤꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯅꯨꯄꯤꯗꯨ ꯕꯥꯕ꯭ꯂꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯥꯕ꯭ꯂꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯠꯈꯤꯗ꯭ꯔꯦ꯫ ꯃꯥ ꯕꯥꯕ꯭ꯂꯨꯅꯤ ꯍꯥꯏꯕ ꯌꯥꯖꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯥꯕ꯭ꯂꯨꯕꯨ ꯃꯥꯒꯤ ꯃꯕꯨꯡꯒ ꯁꯛꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕꯒꯤꯗꯃꯛ ꯃꯕꯨꯡ ꯑꯗꯨ ꯀꯧꯔꯨꯕꯗ ꯃꯕꯨꯡ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯂꯩꯂꯥ ꯑꯣꯏꯔꯝꯃꯤ꯫ ꯕꯥꯕ꯭ꯂꯨ ꯏꯉꯛꯉꯛꯏ꯫ ꯕꯥꯕ꯭ꯂꯨ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯃꯃꯥꯡꯗ CBI ꯑꯣꯐꯤꯁꯥꯔꯗꯨꯒ ꯃꯥꯒ ꯂꯩꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯔꯣꯟꯕ ꯈꯪꯗꯣꯛꯂꯨꯅꯕꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯕꯨ ꯂꯩꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯂꯥꯒꯤ ꯍꯥꯔꯗ ꯗꯤस्क ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯃꯒꯗꯤ ꯅꯪꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯂꯩꯔꯤꯕ ꯀꯦꯁ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯛꯊꯠꯄꯤꯔꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯅꯤꯡꯇꯝꯍꯜꯂꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯦꯞꯄꯤꯉꯩ ꯃꯆꯟꯅꯨꯄꯤꯗꯨꯒ ꯂꯩꯂꯥꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯅꯣꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯕꯥꯕ꯭ꯂꯨꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯕꯥꯕ꯭ꯂꯨꯁꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯁꯛꯇꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯆꯟꯅꯨꯄꯤꯗꯨꯅ ꯕꯥꯕ꯭ꯂꯨꯗ ꯃꯥꯒꯤ ꯃꯕꯨꯡ ꯑꯁꯦ ꯁꯣꯐꯋꯦꯌꯔ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯗꯅ ꯕꯥꯕ꯭ꯂꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯣꯔꯛꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯩꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯗꯣꯛꯈ꯭ꯔꯒ ꯕꯥꯕ꯭ꯂꯨꯕꯨ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯋꯦꯇꯔ ꯑꯃꯅ ꯄꯨꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯂꯥꯅ ꯂꯧꯔꯒ ꯕꯥꯕ꯭ꯂꯨꯗ ꯄꯤ꯫ ꯕꯥꯕ꯭ꯂꯨꯅ ꯑꯩꯗꯤ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯩꯂꯥꯅ ꯈꯪꯉꯤ ꯃꯁꯤ ꯌꯨ ꯅꯠꯇꯦ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩ ꯅꯪ ꯍꯦꯀꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯍꯦꯀꯤꯡ ꯇꯧꯕꯒꯤ ꯃꯔꯝꯁꯨ ꯈꯪꯉꯤ꯫ ꯃꯁꯤ ꯇꯥꯕꯗ ꯕꯥꯕ꯭ꯂꯨꯅ ꯁꯥꯔ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯊꯕꯛ ꯇꯧꯕ ꯐꯪꯖꯔꯒꯗꯤ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯒ ꯂꯩꯂꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯏꯆꯟꯅꯨꯄꯤꯒꯤ ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯌꯦꯡꯉꯨ ꯕꯥꯕ꯭ꯂꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯥ ꯑꯅꯤꯈꯛꯇꯅꯤ꯫ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤꯗꯤ ꯈꯣꯡꯐꯝ ꯑꯅꯤ ꯍꯟꯗꯣꯛꯂꯒ ꯂꯩꯌꯨ ꯑꯗꯨꯒ ꯃꯜꯂꯕ ꯆꯠꯅꯕꯤꯁꯤꯡꯗꯒꯤꯗꯤ ꯈꯣꯡꯐꯝ ꯑꯅꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯑꯀꯤꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯏꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯃꯁꯤ ꯇꯥꯔꯒ ꯕꯥꯕ꯭ꯂꯨꯅ ꯁꯥꯔ ꯅꯍꯥꯛꯀꯤ ꯋꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯩꯂꯥꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯥꯕ꯭ꯂꯨꯒꯤ ꯅꯥꯀꯣꯡꯗ ꯅꯪ ꯑꯁꯔꯞ ꯈꯥꯟꯅ ꯊꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯥꯕ꯭ꯂꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯥꯏꯅꯈꯤꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯥꯕ꯭ꯂꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯕꯥꯕ꯭ꯂꯨꯅ ꯊꯣꯡ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯂꯥꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯕꯥꯕ꯭ꯂꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯛꯈꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯝꯍꯜꯂꯒ ꯐꯤꯔꯣꯟ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯄꯨꯊꯣꯛꯂꯒ ꯀꯥꯞꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯕꯥꯕ꯭ꯂꯨꯗꯤ ꯈꯪꯗꯦ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯐꯤꯔꯣꯟꯗꯣ ꯕꯦꯒꯇꯨꯗ ꯍꯥꯞꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯥꯕ꯭ꯂꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯗꯨꯅ ꯅꯝꯃꯒ ꯀꯥꯞꯄꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯇꯨꯡꯗꯒꯤ ꯂꯩꯂꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯐ꯭ꯔꯥꯏꯡ ꯄꯦꯟꯅ ꯀꯟꯈꯤ꯫ ꯅꯨꯄꯥꯗꯨ ꯋꯥꯟꯊꯗꯨꯅ ꯇꯨꯏ꯫ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯕꯥꯕ꯭ꯂꯨ ꯉꯛꯇꯨꯅ ꯌꯦꯡꯉꯛꯏ꯫
नुपादो बाबलूबु हाटपा लाकपने हाइबसि नुपीदुगी वादुदगी खंखि बाबलू पुंगंगखि तंजासिमक्तदा वांथदुना लेरिबा नुपादु फुखौगले बाबलू अमदि नुपीदो नुपादुगी मनाक्तुदगी परप्रप चेंथुरै नुपादुना बाबलूबु अतटखम लेतना तानादुना नोंमै कापसिले तंजा येंदुना नुपीदुना कार अमा थरोक्तुना बाबलूबु मफमदुदगी पुदुना चटखि बाबलू अमदि नुपीदु युम अमदा लैरिङै अमुकसु थोंग थिनबगी मखोन तारै मखोलदु ताबदा बाबलू पाखतली नुपीदुना डॉक्टरनी हाइदुना थोंग हांदोकलुबददी ngसाइगी फत्रब गुंदा अदु ओइरमे वांग चाउरबा नुपादुना बाबलूगी मंगसम अदु मेत्तुना लैरिङै नुपादुगी ममाइदे स्प्रे अमा कापसिले तंजा फंगबदगी थोंग अदु लोनसिलगा मफम अदु थादोक्तुना चेनबा होनरिङै फत्रब नुपासिङ अदुना थोंग अदु नोंमैना कपखाइरे मखोय अनि असुम चेलकपना गेरेज अमगी मनुंगदा ngैहाक पोथारिङै मफम अदुदसु फत्रब मियोइसिङ अदुना गाड़ी मयाम अमा थौजिलक्तुना मखोय अनिबु हाटनबा होनरै गाड़ी मयाम अदुना तानरक्तुना मखोय अनिबु माइकै खुदिमक्तगी पुंकोय कोयना थचिन्दुना थमकी उपाय लैतबदगी नुपी अदुना बाबलूद नंग थेंगनजा हौरो हादुना मा नानथोक्तुना तुमिन्ना चटखिगे तवे मदुदा फत्रब नुपा अदुना नुपी अदुदा ममाइदा खुपाकना थाजिले नुपीदा खुद थाबदो उबदा बाबलू साउनिंगबना खांबा ngamlakte साउनिंगबगा लोइनना बाबलूना अरेबा थौना पथोक्तुना फत्रब मियोइसिङ अदुबु फुदतखि यामलबा गाड़ी सिङ अदु थोमजिन्नदुना लैरिङै मखोय अनि मफम अदुदगी गाड़ी अमा तोंदुना नानथोक्खि बाबलूबु हाटपा लाखिबा नुपा अदु मथवाई चाकना लाउदुना लैहौ